Mayai kaba chinjak puthok-pushin toubada shijinanaba underground tunnel ama Indo-Myanmar gi Ngamkheida Leire haina media da report tounarakliba se Northeast region ki security da Chaona Singnaba Amani haina COCOMI na phongdorakli Hairibasi gi matang da coordinating committee on Manipur integrity COCOMI gi media coordinator na khudi piraga thadrakpa channel amana hai Nisa gi potlam sing puthok-pushin toubada shijinanaba India gi Ngamkhei manungda aronba underground tunnel am Leire haina media da report tounarakliba wapam se tarai na logi chungdoi oirakliba pim ase national security da Chaona Singnaba loinana Northeast region leiriba yelhong singda khudong thiba kaya mayo inarakani Manipuri da khundariba yelhong singna asigumba thowong chathabada mapanamadi Manipur manungi oiba khud yaure habase chingnaba kuirabani Myanmar amasung Mizoram ani ge Ngamkheida lei hariba channel ase achouba gari sing chathok chasin tawba yai habagi report lei Thaurang ase icham chamba drug smuggler singna chathabani haina tarai na lobu chungdoi masida Mizoram amasung Myanmar gi manungda leiba Chin state ge Hukang Panganba, Miyoi Singh, Soidana, Yaurangani. Oirakliba piba masida COCOMI ye apambadi Northeast region as a state of narco-terrorist emergency lautokna, narco-terrorism ge thabak thauram sing, miyam khang na paikatbane. Political gi Singnaba thokhaliba amadi Manipur da thokliba irang ase hena sathiba phibam ama oihanbada mateng pangliba narco-terrorism gi thong sing thingnaba center na akanba thabak paikhat kadamine COCOMI gi apambadi Manipur da thokliba irang ase gi warishin puraknaba akaknaba matam gi manungda transparent leina center amasung state government na thaurang paikhatbane Manipur Mizoram amasung Chin state ta chathariba narco-terrorism gi thabak thoram singda masak naiba miyoi kana yaubagi haibudo kupna thizin gadamane loina Indo-Myanmar Ngamkheida lei hariba underground tunnel amade drug smuggling amasung khulai puthok-pushin toubada shijinanaba ate infrastructure khudingma manghan gadamane Manipur da thokliba irang asida geopolitics amasung narco terrorism gi thabak chathariba se thengnanaba center amasung state government na official oina thabak paikatpam thoi Union Home Minister Amit Shah amade Parliamentary Affairs Minister Kiran Rijijuna Manipur gi irang ase furup ani gi marakta thokpani haina phongdoklaga icham chamna nathaibi yaroi irang asida narco terrorism amasung geopolitics ke wafam chawni yaudi irang ase hena chawthok thringai amagi lakshinba ngambake pankhei landringai da Loishinaba center na hotnagadabane hauzik koiriba piba masida center na athubada thabak paikhatrabadi reason asida mahausagi tangdu leitaba pibam purakpangamloi masida sunatana India se malim ge miyamangda ikai piro khomakani haina COCOMI gi cherol asina makhatari